Kolai Paiba Kuki Singna Moreda Leba Mayum May Thadok Piki Badagi Assam Rifles Ki Kemta Matam Khara Lairaba Matunda Hauzik Imphal East District Ki Akam Pata Leba Idols Girls College Ta Hangliba Relief Camp Ta Leba Nupi Amage Machanupi Chahi Kunmathoi Surabi Kuman Them Angelika Handaki National Eligibility Cum Entrance Test Neet ta Fauraktuna Lairabi Mamana Machanupi Bu Dr. Oheningbage Manglan Mangphang Naba Naksilakle Angelica Mark Chonga Nifunitoy Pangduna State ke merit list Modra Mathoy Suba ranked Lakhe Angelica ge Apopi Kamala ge Haurak Famde Beshnupur Dagini Mahak Tengnopal District ke Manung Chanba Moreda Leba Nupa Amada Mayum Panbani Chahi Mangarungi Mamangda Mahaki Mapuroi Baga Kaina Badagi Barada Ka Amada Leiduna Kwayon Batukan Ama Pamduna Mahaki Imung Manung Puba Ngamner Bohot Narake Haukiba Me Ahumda Moreda Kuki ki Irang Yokshilaktuna Mahak Amadi Mahaki Macha Ahungi Manungda Kwaidagi Atonba Machanupa Apikpaga Loinana Assam Rifles ki Kemta Changsafam Lautana Lake Matamduda Angelica Masamag Amadi Mahaki Manaunupi Bishnupurda Maboki Yumda Lay Haina Angelicana newtv ga Bishnupurda Unabada Fongdorake Irang Maraktuda Mahak Neet Kidamak Yamna Kanna Semsaki Haina Angelicana Fongdorake Mahaki Mama Amasung Apikpa Mopa Akampat ke Relief Camp ta Puraktuna Laibadagi Mahak Amadi Magi Manau Nupisu Marak Marakta Chatuna Relief Camp ta Lemine Adubu Makoy Machin Manau Nupi Aniri Ayamba Matamda Bishnupurda Mabuki Yumda Lay Hai Mahak Jun Tarukta Neet ki Parikha Thake Merit List ta Modra Mathoy Suba rank Phangke Mahak na Mai Pakpasi Magi Lairabi Mamana Hotna Bibadagini Haina Angelicana Fongdoke Adubu Magi Apokpina Mangwandagi Hena Harawi Haina Angelicana Fongdorake Mama se dukan phambane ba Moreda adu ID class nursery dagina I class 10 phau se sida I Bishnupur sta leraga Bishnupur public school da tamme ba aduga class 11 ga 12 ga sina Messi Explore Academy da aduga I se hauzik Neet exam se thare exam se haito eba adugi I scoring se 542 I state ki merit list oina 91 rank ta yarakone ba medical college se ID state ki da dum tawjarane ba asum angang orikandagi class 9-10 karakpadagi medical di dum pame bako aduga 11-12 karakpa Messi da tamakpadagi amuk hena medical do yam pamhangiba do oja singnasu sigi lines da jango phai khole hairaga adudagi dum pamba hokre Neet ki coaching tawba hostel da leiba khotba mamana loina piri e bako adagi supply tawre